ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯏꯕꯥꯅꯤ ꯊꯨꯡꯅꯅꯤꯅ ꯇꯝꯆꯥ ꯅꯪꯁꯦ ꯑꯩꯗꯤ ꯍꯥꯏꯕꯗ ꯅꯨꯄꯥ ꯊꯣꯛꯇꯦꯅ ꯈꯜꯂꯨꯕꯗꯨꯅꯅꯦꯕ ꯑꯗꯨꯕꯨ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯤ ꯑꯩ ꯅꯨꯄꯤ ꯐꯥꯕ ꯍꯩ ꯌꯥꯔꯦ ꯅꯪꯅ ꯊꯥꯖꯗꯦ ꯑꯗꯣ ꯑꯩ ꯍꯣꯡꯉꯦꯗꯅ ꯁꯦ ꯅꯪꯕꯨ ꯅꯨꯄꯥ ꯊꯣꯛꯄ ꯂꯩꯇꯤꯌꯦ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 9 ꯆꯦꯜꯂꯒ ꯂꯨꯍꯣꯡꯉꯤꯁꯤ ꯏꯕꯥꯅꯤ ꯑꯁ ꯅꯪ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯏ ꯗꯞꯆꯥ ꯀ꯭ꯂꯥꯁ 9ꯗ ꯀꯥꯔꯤ ꯍꯥꯏꯕ ꯋꯥꯅꯤ ꯀ꯭ꯂꯥꯁ 9ꯗ ꯀꯥꯔꯤ ꯍꯥꯏꯕ ꯁꯤꯁꯤꯗ ꯃꯇꯨꯒ ꯆꯦꯟꯁꯤꯜꯂꯛꯑꯁꯤ ꯂꯨꯍꯣꯡꯗꯅ ꯑꯩꯅ ꯀ꯭ꯂꯥꯁ 9 ꯀꯥꯔꯤ ꯃꯇꯝꯗꯗꯤ ꯑꯩꯒꯤꯁꯤ ꯃꯄꯥꯟ ꯊꯣꯛꯄ ꯅꯠꯇꯕ ꯊꯕꯛ ꯑꯇꯩꯗ ꯀꯔꯤꯝ ꯁꯤꯖꯤꯟꯅꯩꯕ ꯈꯪꯉꯛꯇꯦ ꯍꯥꯏꯕ ꯑꯩꯗꯗꯤꯀꯣ ꯁꯤꯂꯤꯡꯒꯤ ꯐꯦꯟ ꯂꯩꯔꯝꯗꯕ ꯐꯕꯅꯤ ꯅꯠꯇ꯭ꯔ ꯌꯥꯟꯈꯠꯈ꯭ꯔꯗꯕꯅꯤ ꯃꯣꯏꯒꯤ ꯂꯨꯍꯣꯡꯉꯒꯅꯦꯕ ꯑꯩ ꯄꯣꯛꯂꯛꯏꯁꯦ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯈꯤꯇꯪ ꯍꯣꯡꯕꯁꯤꯗ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯦꯕ ꯑꯗꯣ ꯇꯜꯂꯤꯉꯣ ꯇꯝꯆꯥ ꯅꯪ ꯑꯗꯨꯃꯥꯏ ꯍꯦꯛꯇ ꯈꯔ ꯍꯦꯛꯇ ꯇꯧꯔꯦ ꯍꯥꯏꯕ ꯌꯥꯝ ꯍꯩꯅꯗꯦ ꯅꯪ ꯁꯨꯝ ꯉꯥꯡꯅꯕ ꯋꯥꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥ ꯃꯦꯁꯦꯖꯇ ꯊꯥꯗ ꯚꯤꯗꯤꯑꯣ ꯀꯣꯜꯗꯁꯨ ꯌꯥꯗꯦ ꯍꯧꯖꯤꯛꯁꯨ ꯁꯤꯗꯐꯥꯎ ꯌꯥꯗꯦ ꯏ ꯀꯥꯔꯛꯀꯅꯤ ꯍꯣ ꯄꯥꯝꯃꯨꯕꯣ ꯌꯥꯔꯦꯁꯦ ꯄꯣꯝꯃꯅꯨꯁꯤ ꯍꯥ ꯅꯪ ꯑꯄꯥꯝꯕ ꯅꯠꯇ꯭ꯔꯣ ꯁꯤꯁꯤ ꯌꯥꯝ ꯅꯨꯡꯁꯤꯗ ꯑꯩꯁꯨ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯤ ꯄꯨꯛ ꯈꯣꯡꯉꯤ ꯇꯝꯆꯥ ꯆꯥꯛ ꯂꯥꯝꯃꯤ ꯅꯨꯡꯁꯤꯕꯅ ꯄꯨꯛ ꯊꯜꯂꯝꯗ꯭ꯔꯦ ꯇꯝꯆꯥ ꯄꯨꯛꯁꯤ ꯌꯥꯝ ꯈꯣꯡꯒꯠꯂꯛꯑꯦ ꯍꯧꯖꯤꯛꯇ ꯑꯁ ꯀꯨꯔꯨ ꯀꯨꯔꯨ ꯑꯁ ꯑꯩ ꯅꯨꯡꯁꯤꯕꯅ ꯊꯟꯒꯗ꯭ꯔꯥ ꯈꯜꯂꯒ ꯀꯩꯅꯣꯝ ꯍꯥꯏꯕꯤꯒꯦꯅꯦ ꯍꯥꯏꯕꯤꯌꯨꯅꯦ ꯌꯥꯏꯌꯦ ꯇꯝꯆꯥ ꯌꯥꯕ꯭ꯔꯥ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯇꯧꯔꯒꯦ ꯂꯣꯏꯔꯦ ꯇꯝꯆꯥ ꯑꯩꯗꯤ ꯆꯪꯉꯝꯃꯣꯅ ꯑꯩ ꯄꯨꯁꯜꯂꯛꯑꯒꯦ ꯆꯪꯉꯣ ꯍꯣꯏ ꯊꯣꯏ ꯑꯩꯗꯤ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯉꯣ ꯑꯗꯨꯅ ꯑꯩ ꯅꯪꯒꯤ ꯍꯦꯛꯇ ꯆꯥꯊꯣꯛꯑꯒꯦ ꯅꯪ ꯈꯨꯃꯤ ꯇꯝꯆꯥ ꯂꯧꯈꯤꯁꯦ ꯍꯥꯏꯕ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯤ ꯁꯤꯗꯅꯦ ꯑꯩꯅ ꯅꯨꯄꯤ ꯊꯤꯖꯤꯜꯂꯤꯁꯤ ꯌꯦꯡꯉꯨ ꯅꯪ ꯌꯥꯎꯔꯝꯗꯗꯤ ꯑꯩ ꯂꯧꯔꯔꯣꯏꯗꯕꯅꯦꯕ ꯑꯁꯤ ꯅꯨꯄꯤꯁꯤꯗ ꯁꯤꯡꯍꯜꯂꯦ ꯑꯩꯁꯦ ꯃꯁꯛꯁꯤꯒ ꯁꯤ ꯄꯤꯔꯣꯁꯤ ꯑꯩ ꯂꯧꯕꯤꯔꯛꯑꯒꯦ ꯃꯨꯜꯂꯝꯃꯅꯤ ꯏꯂꯣꯁꯦ ꯊꯣꯏ ꯅꯪꯒꯤ ꯊꯤ ꯌꯥꯝ ꯍꯥꯎꯏꯀꯣ ꯂꯧꯒ ꯂꯧꯔꯦ ꯑꯣꯏꯅꯝꯕ ꯋꯥꯅꯤ ꯏꯜꯂꯣ ꯇꯝꯆꯥ ꯇꯝꯆꯥ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯗꯤ ꯆꯥꯛ ꯂꯥꯝꯃꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯁꯤꯀꯣ ꯌꯥꯝ ꯍꯥꯎꯏ